ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯏꯕꯤꯔꯛꯄ ꯀꯃꯦꯟ ꯑꯃꯗꯤ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯕꯔꯨꯟ ꯁꯣꯏꯕꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ 25K ꯅ ꯂꯩꯕ ꯌꯥꯕ ꯀꯦꯃꯦꯔꯥ ꯁꯦꯡꯕ 5G ꯑꯣꯏꯕ ꯐꯣꯟ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕꯔꯨꯟꯅ ꯍꯪꯕꯤꯔꯛꯏꯕ ꯂꯨꯄꯥ 15,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ 5Gꯁꯨ ꯑꯣꯏꯕ ꯀꯦꯃꯦꯔꯥꯁꯨ ꯁꯦꯡꯕ ꯐꯣꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯔꯤꯀꯃꯦꯟ ꯇꯧꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯖꯅꯤꯡꯕꯁꯤ iQOO G5 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ Moto Fusion H20 Fusionꯁꯨ ꯂꯩꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯕꯤꯔꯒ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯕ ꯐꯣꯟ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯑꯗꯣꯝꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯑꯥꯔꯃꯤ ꯒꯥꯁꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕꯦꯁ 5G ꯐꯣꯟ ꯑꯟꯗꯔ 15K ꯁꯨ ꯇꯧꯕꯤꯔꯛꯑꯣ ꯌꯥꯔꯒꯗꯤ ꯍꯣꯏ ꯂꯨꯄꯥ 15,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ 5G ꯁꯄꯣꯔꯠ ꯇꯧꯕ ꯑꯐꯕ ꯐꯣꯟ ꯈꯔ ꯈꯟꯒꯠꯆꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯕꯤꯌꯨ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯃꯉꯥꯜ ꯁꯔꯃꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Realme GT Neo 2ꯒꯤ ꯔꯤꯚ꯭ꯌꯨ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ 30,000ꯗꯒꯤꯅ 35,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕꯤꯌꯨ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕ ꯑꯁꯤꯗꯤ ꯉꯣꯉꯣ ꯂꯧꯔꯦꯝꯕꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯃꯊꯪꯗꯗꯤ ꯒꯦꯃꯤꯡ ꯐꯣꯟ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕꯤꯔꯤꯕ ꯒꯦꯃꯤꯡ ꯐꯣꯟ 5G ꯐꯣꯟ ꯑꯃꯗꯤ ꯂꯨꯄꯥ 15,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡ ꯍꯥꯏꯔꯤꯕ ꯀꯦꯇꯦꯒꯣꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕ ꯑꯁꯤꯗꯤ ꯅꯦꯄꯣꯂꯤꯌꯟ ꯏꯪꯊꯧꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Realme 7 Proꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯅꯦꯄꯣꯂꯤꯌꯟꯅ ꯍꯥꯏꯕꯤꯔꯛꯏꯕ Realme 7 Pro ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯌꯥꯝꯅꯃꯛ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯇꯝꯒ ꯆꯥꯟꯅꯗꯕ ꯑꯥꯎꯠꯗꯦꯠ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯗꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ Instagram ꯁꯦꯛꯁꯟꯗ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯅ ꯈꯪꯅꯤꯡꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕ ꯑꯁꯤꯗꯤ ꯀꯤꯝꯂꯥꯏ ꯈꯨꯃꯟꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Samsung S20 Plusꯀꯤ ꯃꯇꯥꯡꯗ ꯁꯦꯝꯕꯤꯔꯛꯑꯣ ꯐꯣꯟ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ Samsung S20 Plus ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯩꯈꯤꯕ ꯑꯃꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯝꯖꯜꯂꯒ ꯂꯩꯈꯤꯕ ꯐꯣꯟ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯂꯣꯏꯕꯒ ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯑꯗꯣꯝꯅ ꯉꯥꯏꯕꯤꯌꯨ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕ ꯑꯁꯤꯗꯤ PS Abbas Khanna ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Tesla ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯐꯣꯟ ꯑꯁꯤ ꯌꯥꯝꯅꯃꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯐꯣꯟ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅꯃꯛ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ Tesla ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯂꯣꯟꯆ ꯇꯧꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯐꯣꯟ ꯑꯁꯤ ꯌꯥꯝꯅꯃꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ Teslaꯒꯤ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯣꯝꯕꯨꯁꯨ ꯍꯥꯏꯖꯔꯤ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Samsung F62 ꯒ M51 ꯒ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯐꯒꯗꯒꯦ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯂꯩꯅꯤꯡꯉꯦ ꯈꯔ ꯐꯒꯗꯕꯗꯨ ꯔꯤꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ Samsung Galaxy F62 ꯑꯃꯁꯨꯡ M51 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤꯁꯤꯗ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯂꯒꯁꯨ ꯕꯦꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯂꯒꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯤꯆꯔꯁꯤꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯐꯣꯟꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯑꯃꯗꯅ Snapdragon 730G ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯗꯤ ꯑꯃꯗꯅ Exynosꯀꯤ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯑꯃꯗꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯒꯦ ꯍꯥꯏꯅ ꯔꯤꯀꯃꯦꯟ ꯇꯧꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ Samsung Galaxy F62 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯍꯟꯖꯅꯤꯡꯉꯤ ꯑꯗꯣꯝꯕꯨꯁꯨ
ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ SGM ꯂꯨꯋꯥꯡꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ iPhone 6s Plus ꯁꯦ ꯒꯦꯝ ꯁꯥꯟꯅꯕ ꯀꯩ ꯑꯀꯥꯏꯕ ꯂꯩꯒꯦ? ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯂꯤꯕ iPhone ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯌꯥꯝꯅꯃꯛ ꯐꯕ ꯐꯣꯟꯅꯤ, ꯑꯗꯨꯕꯨ iPhone 6s ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ ꯃꯇꯝꯒ ꯈꯤꯇꯪ ꯆꯥꯟꯅꯗꯕ ꯑꯥꯎꯠꯗꯦꯇꯦꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔꯗꯤ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯅꯣꯔꯃꯦꯜ ꯒꯦꯝꯁꯤꯡ ꯁꯥꯟꯅꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯦꯇꯜꯒ꯭ꯔꯥꯎꯟ ꯃꯣꯕꯥꯏꯜ ꯏꯟꯗꯤꯌꯥꯒꯨꯝꯕ ꯑꯇꯣꯞꯄ ꯍꯥꯏ ꯑꯦꯟ ꯒ꯭ꯔꯥꯐꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯒꯦꯝ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯆꯥꯟꯅꯕ ꯋꯥꯠꯀꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯔꯤꯀꯃꯦꯟ ꯇꯧꯖꯅꯤꯡꯉꯤ꯫ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯀꯕꯤꯔ XMꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ Oppoꯒꯤ 48 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯒ Redmiꯒꯤ 64 ꯃꯦꯒꯥꯄꯤꯛꯁꯦꯜꯒ ꯑꯅꯤꯁꯦ ꯀꯦꯃꯦꯔꯥ ꯁꯦꯡꯕꯁꯤ Oppoꯒꯤ 48 ꯃꯦꯒꯥꯄꯤꯛꯁꯦꯜꯅ ꯍꯦꯜꯂꯤ, ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯖꯅꯤꯡꯉꯤ? ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅꯃꯛ ꯐꯕ ꯑꯃꯁꯨꯡ ꯌꯥꯝꯅꯃꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯃꯦꯒꯥꯄꯤꯛꯁꯦꯜꯁꯤꯡ ꯑꯁꯤ ꯀꯝꯄꯅꯤꯅ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯤꯠ ꯑꯣꯏꯅ ꯍꯥꯞꯆꯟꯕ ꯑꯗꯨꯒꯨꯝꯕ 100 ꯃꯦꯒꯥꯄꯤꯛꯁꯦꯜ, 108 ꯃꯦꯒꯥꯄꯤꯛꯁꯦꯜ, 64 ꯃꯦꯒꯥꯄꯤꯛꯁꯦꯜ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕ ꯑꯁꯤꯗꯤ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯟꯁꯔ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯒꯤ ꯌꯥꯎꯔꯤꯕ ꯁꯦꯟꯁꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯄꯤꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯕꯒꯦ, ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯀ꯭ꯂꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒ ꯊꯥꯗꯣꯛꯂꯤꯕ ꯄꯤꯛꯆꯔ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯦꯡꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯦꯡꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ 100 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯣꯏꯕ ꯀꯦꯃꯦꯔꯥ ꯑꯣꯏꯕ ꯇꯥꯔꯒꯁꯨ Google Pixel ꯐꯣꯟꯒꯨꯝꯕꯗ ꯌꯥꯎꯔꯤꯕ 12 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯀꯦꯃꯦꯔꯥꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ Oppoꯗ ꯌꯥꯎꯔꯤꯕ 48 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯁꯤꯅ ꯑꯗꯣꯝꯒꯤ 64 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ Redmi ꯐꯣꯟ ꯑꯗꯨꯗꯒꯤ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯦꯃꯦꯔꯥ ꯌꯥꯝꯅꯃꯛ ꯁꯦꯡꯕ ꯐꯣꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯤꯕ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯣꯐꯋꯦꯌꯔ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯉꯝꯂꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯕꯟꯇ ꯊꯤꯌꯥꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯎꯅꯗꯕ ꯀꯨꯏꯔꯦ, ꯀꯃꯦꯟꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯊꯣꯛꯄꯤꯔꯦ, ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯁꯨ ꯆꯥꯡ ꯅꯥꯏꯅ ꯁꯦꯝꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯕꯟꯇ ꯊꯤꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯑꯁꯤꯒꯨꯝꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯚꯤꯌꯨꯋꯔ ꯀꯌꯥꯅꯁꯨ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯅꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ꯫ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯁꯦꯝꯖꯕ ꯃꯇꯝꯗ ꯈꯖꯤꯛ ꯃꯇꯝ ꯆꯪꯕ, ꯂꯣꯏꯅꯅ ꯍꯟꯗꯛꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯃꯗꯤ ꯕꯟꯇ ꯊꯤꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕꯁꯤꯗꯤ ꯖꯟꯃꯟꯖꯣꯏ ꯅꯤꯡꯊꯧ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ꯫ ꯕ꯭ꯔꯣ OnePlus Nord 2 ꯁꯦ ꯋꯥꯇꯔꯄ꯭ꯔꯨꯐ ꯑꯣꯏ, ꯑꯗꯣ ꯑꯁꯦꯡꯕꯔꯣ? ꯁꯦꯡꯂꯒꯗꯤ ꯑꯝꯇ ꯇꯦꯁ ꯇꯧꯕꯤꯔꯛꯑꯣ, ꯑꯝꯇ ꯈꯪꯖꯒꯦ꯫ OnePlus Nord 2 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯁꯤꯖꯤꯟꯅꯖꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯋꯥꯇꯔꯄ꯭ꯔꯨꯐ ꯑꯣꯏꯗꯦ꯫ ꯑꯗꯣꯝꯅ ꯎꯕꯤꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯄꯥꯕꯤꯔꯤꯕ ꯕ꯭ꯂꯣꯒ ꯑꯗꯨꯗ ꯏꯔꯤꯕꯗꯨ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯋꯥꯇꯔꯄ꯭ꯔꯨꯐ ꯑꯣꯏꯗꯕꯅ ꯇꯦꯁ ꯇꯧꯔꯒ ꯆꯥꯡꯌꯦꯡ ꯇꯧꯕꯗꯨꯁꯨ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯁꯣꯛꯅꯕꯒꯤ ꯃꯔꯝ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯦꯁ ꯑꯁꯤ ꯇꯧꯖꯔꯔꯣꯏꯒꯦ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅꯃꯛ ꯐꯕ ꯐꯣꯟ ꯑꯃꯅꯤ, ꯑꯗꯣꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯔꯤꯀꯃꯦꯟ ꯇꯧꯖꯔꯤ꯫ ꯑꯗꯣꯝꯕꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯗꯥ ꯑꯕꯨꯡꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ Samsung M51 ꯚꯔꯁꯦꯁ M52ꯒꯤ ꯚꯤꯗꯤꯑꯣ ꯀꯝꯄꯦꯔꯤꯖꯟ ꯁꯦꯝꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅꯃꯛ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟꯁꯤꯡ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅꯃꯛ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟꯁꯤꯡ ꯑꯣꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯗꯣꯝꯕꯨꯁꯨ ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔꯗꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯣꯝꯕꯨꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯨꯡꯗꯁꯨ ꯑꯗꯣꯝꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ, ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯃꯗꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯔꯒꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫